ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯃ ꯊꯣꯛꯏ ꯑꯣꯀꯦ ꯌꯥꯔꯦꯀꯣ ꯌꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯁꯥꯎꯟ ꯌꯥꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯔꯤꯁ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯁꯒꯣꯜꯁꯦꯝ ꯑꯕꯤꯅꯥꯁꯅ ꯍꯪꯕꯤꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯤꯁꯨ ꯃꯌꯥꯝꯗ ꯃꯇꯧ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯗꯦꯠ ꯑꯁꯨꯛꯇ ꯀꯩꯃꯤ ꯍꯥꯞꯄ ꯑꯗꯨꯒ ꯈꯝꯕ ꯈꯝꯅꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯊꯥꯖꯧꯡ ꯁꯪꯕꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯔꯦ ꯇꯥꯔꯦꯅ ꯄ꯭ꯔꯗꯤꯞ ꯏꯔꯦꯡꯕꯝꯅ ꯊꯥꯕꯤꯔꯛꯏ ꯊꯥꯖꯧꯡ ꯁꯪꯕꯝ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯊꯥꯒꯠꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯅ ꯔꯥꯀꯦꯁ ꯁꯤꯅꯥꯝꯅ ꯍꯪꯉꯛꯑꯦ ꯔꯥꯀꯦꯁ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯇꯝ खितंग अमुक लेपचरगा अखोई हानगी मतम अखोइना हाइगिबा सैटरडे दा कैमी हापा अदुगा वेडनेसडे दा खम्बा खमनोना हापदो अदु लेपतबिदा अदुम हानगी मतौगुमना लाक्लिबा हैंग संडे लेरे अदुगा वीक मथंगी वीक सिदा सैटरडे दा कैमी अदुम हापानी हानगी मदुमाइना अदुगा वेडनेसडे दना अमु खम्बा खमनो हापसे सुमाइना मु लाकनी अदुगा अखोइना हाइकिबगी मतुंगिना आईएसटीवी चैनल दा ngasi Saturday ni aduna kaimi season 6 ti akoi semba pharakta ngamjadre aduna season 5 ki adum hana gumna akoi lakani season 5 adum ISTV da yengba phangbigani mayamna Jerina kaimi episode ngai ba ware hai ngaibiramo lakliba Saturday sida soidana hapcharake da koi hai no sound hai sound sai gi oram gani ko sound hojikti yaramadra na khale yadribra sound tadribra amuk tadre yaramani da taraba tare ka thaja ahum samamna khamba thoi video yam phajai thank you tare okay Pradeep guys lovely toy kaimi pame sister kaimi do aikoi Saturday da soida bida hapcharake ngasi gi Saturday sidadi koi hanagi season 5 to oina ISTV da dum yengba phangbigani kaimi kamai tawrage anannong kaimi se ꯑꯩꯈꯣꯏ ꯈꯝꯕ ꯈꯝꯅꯨꯁꯦ ꯁꯦꯝꯖꯜꯂꯨꯔꯒ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯍꯟꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯃꯇꯥꯡ ꯑꯣꯏꯕꯗꯒꯤ ꯇꯥꯡꯀꯛ ꯑꯃꯗꯤ ꯂꯣꯏꯁꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯜꯂꯀꯥꯟꯗ ꯑꯣꯏꯅ ꯀꯩꯃꯤꯁꯦ ꯍꯥꯞꯀꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯒꯤ ꯑꯩꯈꯣꯏꯅ ꯈꯝꯕ ꯈꯝꯅꯨꯁꯦ ꯍꯥꯟꯅ ꯂꯣꯏꯁꯟꯅꯕ ꯇꯧꯖꯕꯅꯤ ꯍꯌꯦꯡ ꯍꯥꯞꯀꯗꯧꯔꯤꯕ ꯍꯌꯦꯡ ꯁꯟꯗꯦꯁꯤꯗ ꯈꯝꯕ ꯈꯝꯅꯨ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯃꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ Thank you sister welcome चे कैमी ngaibा वारे बेमा खुलापम होय अदुम मयामगी अवाबदो हंदक लाक्लिबा सैटरडे सिददी सोइदना को अनि कोई हाना हाइजगिबसे सैटरडे दा कैमी अदुगा वेडनेसडे दा खम्बा खमनो सुमाइना हाइगिबनेबा अदुमगने कोइना हौजिक लेप्तना अदुम तौजरकदोरिबसे ISTV दसु मयामना ISTV दना हानदी खितंग हाना येंबा फंगनी अदुगा YouTube तना खरा कोनगनी हाइबदी ISTV गी YouTube की अखोगी चिलनाउ सिंगसिउ अखोइना थौसादबगी वा नचदे ISTV गी अखोगी सब्सक्राइबर सिंग नौना अखोइदा पैसा थिबिरगा येंबिरिबा सब्सक्राइबर सिंग गिसु खलगा मखोइदा हाना खितंग खुदोंग चाबा खरा पीरगा मांगजौनना मखोइदा लेंगसु खितंग सांगना TV सिदा येंगहलबा मतुंगदा मखा तारकपसिना अदुम YouTube ता चमाना अदुम हानगी दुमाइन थारकनी तौबदबु ISTV दा येंबिरिबा इचिलनाउ सिंगनदी हेना खुदोंग चाबा मांगजौनना येंबदो फंगबिगनी Pradeep Irengbamna khambado sansenba loikrabo hai खम्बा संसेनबा हयेंगी तांकसिना अदुम लोइशलानी सिस्टर खम्बा ngaibा वारे बेमा खुलाकपम ngaibiramo hayeng Sunday sida soidana yengba phangbirani
मैम अखोगी ISTB लौसनबीबा इचिल नाउसिंग यावरगदी आई लाइव खुदिंगी सु तोइना दुम हाई हंजन हाई हाइदुना सु मैम न वारौबिगनो अखोगी एडवर्टाइज से दुम तोइना मैम दा खंगनदबा यादबगी तौजबनी हाबदी लाइव सिदा ngasi नौना चंगकपा ममांगी लाइव ता चंगकतबा इचिल नाउसिंग यावरमबसु याई अदो हाना दुम यावबसिंगदी दुम ताबिरमगनी अखोगी ISTB दा चैनल नंबर 113 अमदी 128 तो अखोगी ISTB दा पुबु फोक टीवी दुम येंबा फंगबिरबनी चैनल अनिदो लौसनबियो मैमना सुमना तंगी लुपा 10 खक्तनी था अमदा थीदुइसे अदुगा मैमना दुम मिटिंग ताबियो कैमी कमाइन तो कैमी कराइनो तो रिसीबो कैमी से लाक्लिबा सैटरडे सिददी मैम कैमी सीजन 6 की अनौब एपिसोड अमुक येंबा फंगगनी अदुगा ngasiगी सैटरडे सिदे अखोइना हाइगिबगी मतुंग इना ISTB दा दुम कैमी सीजन 5 येंबा फंगबिगनी सीजन 5 की तांकक अमा अदुगा लाक्लिबा सैटरडे सिदा अनौबा सीजन 6 की एपिसोड अमा मु मैम दा खुदो तमजरके कैमी ngasi थागतपिरओइ चन हाइदो माले माइस तौपिरो लक्ष्मी केंद्र मयum ngasi se hoi ISTB lawsan biragadi ISTB de yengba phangani aduga YouTube ki oinadi ngasi se khara khudong chadre akoina khamba khamnu se semba haurure aduga khamba khamnu ga kaimi ga yanara ga chatpa na ne akoina hairamido aduna semjalu bagi magi tangkak ama loidragadi pharak taba matang do oire aduduna magi tangkak sima khamba khamnu gi tangkak sima na loishalaga amuk kaimi season 6 की मखा ताब एपिसोड से सोखोय अमु मखा चथरसे ना दुमाइनो ओइना वारेब नबगी कोइ हौजे खम खमनु सेमजरी हयेंग अदुम येंबा फंगबिरनी मैमना लिंक सांगन बिरो खम खमनु से याम तोइना हापिरो ना मैम अमसु कमेंट तौबिरे अदो कोइ हंदक्ति खरदी अदुम तोइना हानदगी हाइरगदी खितंगदी वीडियो से कुंगना दुम हापा ngमब्रा हाइना खंजै अदुना संडे से याम ngन दुम हापकनी हयेंग ngaibiramो हयेंगदी याम थेंगना पुंग खोइना मापन तरा सुमाइना हापदो दुम हापचररोय हयेंगदी अंगनबा मतमदा दुम येंबा फंगनी अनंबना संडे निना हयेंगदी मैमसु युमदा पोथारगा दुम लेगदबा माले इना खनबदा युमदा नुंगाइना संडे पोथाबदुदा अखोगी खंबा खमनु वीडियो से येंगलगा अदुमगी अवाबदो कोपोइबियो मैम राकेश सिनामना खंबथोइबिसे यामना मोरल ओइबनिना अंगांगसिंगनासु यामना पामनै अदुना यारगदी तंगक नाइना थाबिरो होय राकेश अखोई अदोंगी सजेशन से लौशनजरे अखोइना खंजबसु अदुमकनी अखोई अदुम लेप्तना अखोइना लाइरिक्तगी रिफरेंस लौरे अदुगा ओजा गुरु सिंह अदुमाइना तानारा कांदा अखोइना ngamiba phawbadi tangkaksima loiba phawba adum hawke habase अखोइना अखोई प्लान तौजबनी मयामना नुंशिबिरिबा मखै मयामना सपोर्ट तौरिबा मखै अखोई मोइरांग कंगलैरोलगी tangkakse adum मपुंग फाना हापा ngamgani habase अखोइना खंजै अदुना मयामना नुंशिबिबा मयामना सपोर्ट तौबिबा मदि adum change अखोइगी प्लान सु हौरक्लिबा angang singda aduga angang natrasu adum hojiki akoigi yelhomi se akoigi marol se thainagi moirang kanglairol aduga puwari kai ka se khara sum lamna lerakpagi mami ama khak tajai aduna akoigi channel sidi akoigi channel gi pandam di mayam da akoigi puwari khangan base yamna maru oiba pandam amane aduna akoina moirang kanglairol se sina maru oirakanda semjabaneba aduna mayamna sum support tawbiyo akoi su leptabida hawbadagi loiba phawba aduma hapa ngamnaba honajage कैमी याम नुसिए थैंक यू बेमा thank you dum ngai biramo kaimi su Saturday da lakani next Saturday ngasi gi senataba ko next week ta adum mayamna yam pamnariba kaimi se dum la ani अखोइगिदी मैमना नुशिबिबदुनी यामना मरु ओइरिसे चैनल सिदा कैमीसु अदुगा खंबा थोइबिसु यानरगा मैमगी सेवा मतम सांगना तौबा ngamba ओइजगे अदुगा अखोइ शॉर्ट फिल्म एनिमेशन नतबा मीना सानबा अदुगुम्बा शॉर्ट प्ले अदु मयामदा मोरल दी ओइबा
social playꯒꯨꯝꯕ ꯑꯣꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯗꯤ ꯑꯗꯨꯝ ꯂꯦꯁꯟ ꯈꯔ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯅꯝꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯅꯝꯒꯗꯧꯔꯤꯕ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯁꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯒꯦꯅ ꯈꯟꯖꯔꯤ ꯃꯌꯥꯝꯅ ꯁꯤꯕꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯥꯏꯌꯦ ꯀꯩꯅꯣ ꯂꯣꯟꯅ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯁꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚꯇ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅ ꯈꯜꯂꯝꯃꯤꯅꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄꯅꯦ ꯑꯩ ꯉꯁꯥꯏꯒꯩ ꯎꯗꯕꯗ ꯃꯄꯨꯡ ꯐꯥꯗꯦꯅ ꯈꯟꯖꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯁꯦ ꯃꯄꯨꯡ ꯍꯦꯟꯅ ꯐꯥꯍꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯈꯛꯀꯤꯔꯥ ꯁꯥꯎꯟ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯌꯦ ꯑꯣ ꯃꯌꯥꯝ ꯁꯥꯎꯟ ꯈꯔ ꯇꯞꯄ꯭ꯔꯥ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯌꯥꯕꯗꯤ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯝ ꯍꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯑꯅꯟ ꯅꯪꯒꯤ ꯐꯣꯟꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯞꯀꯤ ꯇꯞꯄꯤꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯁꯨ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯈꯝꯕ ꯊꯣꯏꯕꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯌꯦ ꯕꯦꯝꯃ ꯍꯌꯦꯡ ꯁꯟꯗꯦꯁꯤꯗ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯉꯒꯅꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯣꯛꯍꯟꯖꯔꯅꯤ ꯁꯥꯎꯟ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯥꯔꯕꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯅꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯩ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯇ꯭ꯋꯤꯁꯗꯦꯗ ꯑꯗꯨꯃꯥꯏꯅ ꯊꯥꯈꯤ ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯁꯨꯃꯥꯏꯅ ꯂꯥꯏꯚꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯊꯥꯁꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯊꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯉꯁꯤꯁꯤꯗ ꯍꯥꯏꯕꯗꯤ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯁꯦ ꯑꯗꯨꯝ ꯂꯧꯒꯦꯅ ꯈꯟꯖꯕꯒꯤ ꯉꯁꯤꯁꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯕꯣꯏꯅꯥꯎ ꯈꯨꯃꯨꯛꯆꯝ ꯍꯣꯏ ꯀꯩꯃꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯍꯣꯏ ꯃꯊꯪ ꯇꯥꯔꯛꯄꯗ ꯃꯇꯨꯡꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯨꯛ ꯂꯣꯏꯅ ꯄꯨꯟꯅ ꯌꯥꯎꯔꯀꯥꯟꯗ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯣꯏꯗꯅ ꯄꯤꯖꯔꯛꯈꯤꯅꯤ ꯃꯌꯥꯝ ꯃꯇꯝꯗꯨ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯊꯥꯔꯛꯑꯒ ꯌꯥꯝ ꯀꯨꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯛꯏꯁꯦ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯈꯝꯕ ꯈꯝꯅꯨ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯉꯁꯤꯅ ISTV ꯂꯧꯁꯤꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯃꯤ ꯁꯤꯖꯟ 5ꯀꯤ ꯇꯥꯡꯀꯛ ꯑꯃ ISTVꯗ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯀꯩꯃꯤ ꯁꯤꯖꯟ 6ꯀꯤ ꯑꯅꯧꯕ ꯏꯄꯤꯁꯣꯠ ꯑꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕꯤꯔꯝꯃꯨ ꯔꯣꯕꯥꯁꯟ ꯂꯥꯡꯄꯣꯛ ꯊꯦꯡꯛ ꯌꯨ ꯗꯥꯏꯂꯣꯛꯁꯦ ꯃꯇꯨꯡ ꯇꯥꯕꯗ ꯇꯧꯖꯔꯛꯀꯦ ꯑꯥꯔꯕꯤꯟ ꯂꯥꯏꯚ ꯃꯇꯝ ꯆꯥꯅ ꯊꯥꯕ ꯉꯝꯗꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯃꯇꯝ ꯆꯥꯅ ꯊꯥꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯉꯝꯃꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯍꯥꯟꯅꯗꯤ ꯋꯤꯛ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯍꯥꯞꯄꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯝꯃꯦ ꯂꯦꯡꯁꯨ ꯌꯥꯝ ꯇꯦꯟ ꯇꯦꯟꯅ ꯍꯥꯞꯄꯝꯃꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯀꯨꯡꯖꯜꯂꯛꯄ ꯂꯦꯡꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯡꯕ ꯈꯔ ꯉꯝꯃꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯥꯏꯚꯁꯤꯁꯨ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯂꯥꯏꯚꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯆꯥꯅ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯡꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕ ꯉꯝꯕꯁꯨ ꯑꯣꯏꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯣꯏꯗꯅ ꯉꯝꯃꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯁꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯃꯊꯪꯗ ꯇꯧꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯒꯅꯨ ꯁꯉꯥꯏ ꯅꯦꯁꯟ ꯏꯗꯤꯠꯁ ꯇꯔꯥꯝ ꯅꯧꯆꯔꯤ
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ